ngasi video se khoi gi sida lei ba jaga aina lei ba jaga sa si utlake aduga aina lei ba jaga si gi maming di kai go ha ka janjeri ko e aduga si se khoi gi keno de gi Chandigarh koi sector je 109 aduga 110 de gi si gi sector sta gi 4.7 kilometer lapaga lei phom de ado yang se aina lei se keno ne khoi ge village ni ko town ni aina rent ta lai bane hai college ka bi dong rent ta lai bane usi ta lai riba ha bi moi gi sai gi kai keno manu je ai di gaw sta ko mai lai ge se ula ke ben yang si ma'am usi maka da umani ka ko magai usara ke ise no mi dang ta sala ko si maka ko ai maka ko mai je to ko ke sun ko mai to ke do mi dang wa ta sala 지켜 돌래 마탕마탕 거기 내버져 가자 좋을게 그요 하버디 뭐기 거기 빌레이지 레이비스타가 거기 레이비스타가 자 인시브 캐나버스 그만 좀 해서 올라게요 이렇게 헤네고 스마일 좀 레이 뭐기제 거기 쿠나 하다 가리에서 와마부디 살래 sappada 아두가 야는 싸움을 레이데 tawdabu mafam da siek na diloi sai ko moi siek khide ar ko yang la phun ning kai dong ma le mai ku chas moi se sumai na leina du adegi si imung si ka manu si ma san ba san loi ba adegi lau ba je moi gi ne ambi se ko da sara sara sona kan sona kan da sakke quite some money because the stars. Marom the morning is more them hele. Sun hero ni was lazy. Hero ngapain? Okay. Si pokri. Sina koi ge sida koi matha kidago. Mana aeroplane kita atas jadi udah masing kata ure ko aeroplane kita atas saba dari football kita atas saba lagi bekerja sisi koi keno kumbane bahari imung kita air force kumbo eva ada ke pilot eva mana yau begitu mu sehari ni eva mau le confirm jadi ana ada sisi pokri ni mau lagi ada pokri kita koi usi uriang kodong hai katra kam tai ta badi usi kam tai ko lagi usi ngang tane si tarik aja ada mo si tay ada phajana thami de mo le phajana mo le manam je nam thim lo mai gali des mane ko si chan ji ti kai chan no khang ti choe ma si khu san mane ha de ke no ga su khoi ki kongang koi gaw era su siek na de loina sara leirani aduga satpas mana footpath mana sigi lambi ja sigi di khara saur bo lambi ni ko aduga atai di sidagi pik pa ngak tane si government school ni primary school na je yumlak toin ulak ko ab de sidagi salaga lambi ma akhoi main road maktina te do अभी खर जाओ भाई तारे मेन रोड का मेरे खुद नहीं फाउना भैया हम मेन रोड मने खरा माना का खरा वामा साव का इसे खरे नहीं मार नहीं मेन रोड में तो लंबी है government school primary school menung pas hanai ko naksu matam len bang yuan eda hedai salaga khoi tawn ma ta dine kharar ka wa tawn ta den silam di salaga do sona kan di sala roi sona kan sala ni
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯐꯝ ꯃꯅꯨꯡꯁꯦ ꯁꯤꯁꯤꯅꯦ ꯁꯤꯁꯦ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯊꯥꯕꯅꯤꯅ ꯄꯟꯖꯥꯕꯤ ꯃꯔꯣꯟ ꯊꯥꯕꯅꯤꯅ ꯑꯝꯇ ꯄꯥꯕꯁꯦ ꯍꯩꯇ꯭ꯔꯦꯀꯣ ꯑꯣ ꯑꯌꯨꯁꯃꯥꯟ ꯌꯣꯖꯅꯥ ꯑꯅꯧꯕ ꯕꯤꯜꯗꯤꯡ ꯑꯣꯏꯅ ꯁꯥꯒꯠꯄꯅꯦ ꯍꯥꯟꯅ ꯃꯐꯝꯗꯤ ꯂꯩꯔꯦ ꯑꯗꯣ ꯅꯧꯅ ꯁꯥꯒꯠꯄ ꯃꯐꯝꯁꯦ ꯁꯤꯁꯤꯅ ꯁꯤꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯅꯤꯀꯣ ꯑꯗꯨꯝ ꯃꯣꯏꯁꯤꯗꯗꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯁꯦ ꯐꯖꯅ ꯋꯥꯛ ꯇꯧꯋꯤ ꯁꯣꯝ ꯅꯥꯀꯟ ꯄꯟꯖꯥꯕ ꯂꯣꯝꯗꯗꯤ ꯃꯔꯝꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯝꯕꯁꯦ ꯁ꯭ꯀꯨꯜ ꯇꯝꯕꯁꯦ ꯌꯥꯝꯅ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏꯀꯣ ꯍꯥꯏꯕꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯗꯒꯤ ꯁꯤꯒꯤ ꯇꯝꯕꯈꯩꯁꯦꯀꯣ ꯄꯨꯔꯥ ꯑꯦꯛꯁꯄꯦꯟꯁꯤꯞ ꯐꯖꯅ ꯑꯣꯏ ꯑꯗꯨꯅ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟ ꯍꯥꯏ ꯁ꯭ꯀꯨꯜꯒꯨꯝꯕ ꯄ꯭ꯔꯥꯏꯃꯥꯔꯤꯁꯤꯗ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯋꯤ ꯂꯝꯕꯤꯁꯤꯗꯤ ꯌꯥꯝ ꯁꯟꯊꯤ ꯉꯥꯛꯇ ꯑꯗꯨꯝ ꯆꯠꯂ ꯂꯝꯕꯤ ꯇꯥ ꯌꯥꯔꯦ ꯍꯨꯏꯗꯤ ꯃꯔꯥꯡ ꯀꯥꯏꯗ ꯇꯧꯔꯦ ꯁꯤ ꯍꯨꯏꯁꯤ ꯕꯦꯔꯥ ꯀꯥꯏꯕꯅꯦ ꯆꯤꯛꯇꯣꯏꯅꯤꯀꯣ ꯁꯥꯏ ꯔꯦꯕꯤꯁ ꯌꯥꯝ ꯅꯥꯟꯅꯔꯤ ꯁꯥꯏꯁꯦ ꯕꯦꯔꯥꯅꯤ ꯍꯨꯏꯈꯩꯁꯦ ꯃꯐꯝꯁꯦ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯔꯣꯝꯗ ꯌꯥꯝ ꯃꯣꯠꯂꯦꯀꯣ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯨ ꯃꯣꯏꯒꯤ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯂꯤꯚꯤꯡ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯟ ꯂꯣꯏꯕ ꯑꯗꯒꯤ ꯇ꯭ꯔꯦꯛꯇꯔ ꯊꯧꯕ ꯁꯤ ꯃꯉꯥꯏꯔꯦ ꯁꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯍꯤꯡꯅꯕꯒꯤ ꯆꯥꯃ ꯑꯣꯏꯔꯦ ꯑꯦꯗꯚꯣꯀꯦꯠ ꯑꯃꯒꯤ ꯃꯌꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯝꯕꯤꯁꯦ ꯂꯣꯏ ꯐꯥꯎꯔ ꯆꯠꯄ ꯌꯥꯏꯀꯣ ꯁꯤ ꯄꯤ ꯖꯤꯅꯤ ꯁꯤꯒꯤ ꯌꯨꯝꯁꯦ ꯄꯤ ꯖꯤꯅꯤ ꯁꯤꯀꯣ ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯈꯨꯆꯠꯇ ꯈꯨꯠꯂꯩꯁꯦ ꯑꯩ ꯑꯣꯏꯗ ꯍꯩꯅꯔꯣꯏ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯁꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯂꯩꯕꯒꯤ ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯄꯦꯁꯁꯤ ꯌꯥꯝ ꯐꯪꯉꯦ ꯂꯝꯕꯤ ꯆꯠꯄꯅꯤ ꯈꯪꯗꯦ ꯂꯩꯐꯝ ꯆꯥꯐꯝꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯍꯩꯇꯕ ꯈꯨꯡꯒꯪꯗꯩ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅꯗꯤ ꯂꯩꯇꯦ ꯏꯁꯄꯦꯁ ꯌꯥꯝ ꯂꯩ ꯃꯣꯏꯁꯤꯅ ꯏꯁꯄꯦꯁ ꯂꯩꯕ ꯋꯥꯠꯂꯤꯀꯣ ꯑꯗꯨꯝ ꯌꯦꯡꯕꯗ ꯈꯪꯒꯅꯤ ꯁꯤꯒꯤ ꯀꯃꯥꯏꯅ ꯂꯩꯕ ꯂꯤꯕꯤꯡ ꯁ꯭ꯇꯥꯏꯜꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯛꯅ ꯁꯥꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯂꯤꯕꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯑꯗꯨꯝ ꯈꯦꯠꯅꯩꯀꯣ ꯁꯤꯒ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯗꯤ ꯂꯝꯕꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯔꯣꯏꯒꯦ ꯁꯣꯝ ꯆꯠꯂꯒꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅꯒ ꯅꯥꯟꯅ ꯒꯦꯠꯀ ꯁꯥ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯏꯃꯨꯡꯗ ꯈꯔ ꯂꯤꯡꯕ ꯍꯥꯏꯇꯥꯔꯦ ꯇꯨꯔꯦꯟ ꯇꯥꯔꯦ ꯁꯣꯝ ꯅꯥꯀꯟ ꯆꯠꯂ ꯇꯨꯔꯦꯟ ꯇꯥꯗꯣꯏꯅꯤꯀꯣ ꯂꯣꯏꯔꯦ ꯂꯝꯕꯤ ꯁꯤꯗꯩ ꯀꯥꯈꯠꯄ ꯌꯥꯔꯦ ꯂꯝꯕꯤꯁꯦ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯔꯦ ꯁꯣꯝ ꯅꯥꯀꯟ ꯆꯠ ꯌꯥꯔꯦ ꯂꯝꯕꯤꯒꯤ ꯂꯝꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯟ ꯑꯗꯒꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯒꯂꯤꯁꯦ ꯗꯨꯀꯥꯟꯁꯦ ꯌꯥꯝ ꯂꯩ ꯗꯨꯀꯥꯟ ꯃꯆꯥ ꯁꯤꯒꯤ ꯒꯥꯔꯤꯁꯤꯅꯀꯣ ꯈꯔ ꯂꯩꯕꯗꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯈꯔ ꯂꯨ ꯅꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯩꯔꯤꯗꯨꯗꯤ ꯂꯨ ꯅꯥꯟꯗꯦ ꯍꯦꯛ ꯊꯪꯅꯕꯗ ꯁꯟ ꯏꯔꯣꯏ ꯂꯣꯏꯁꯟꯗꯅ ꯈꯣꯠꯇꯅ ꯂꯩꯃꯟꯅꯁꯨ ꯅꯝꯊꯤ ꯁꯤꯗꯩ ꯆꯠꯂꯒ ꯑꯗꯨꯝ ꯃꯦꯟ ꯔꯣꯗ ꯇꯥꯔꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯂꯝꯕꯤ ꯈꯨꯗꯤꯡ ꯃꯦꯟ ꯔꯣꯗ ꯂꯣꯏ ꯇꯥꯔꯁꯨ ꯌꯥꯏ
चलो जा रहे हैं सोन चल जा रहे हैं सोनाकन चलगे सी लंबीगी नुंगाई वारी बुलेको हाइदि सिदा नोमा खोना निमोन चाकौबगीदा सिदा लेबा खैगी सुमिसि सन हांगो खरा खै निमोन चाकौबा पुई कौजेबको अदुदा मोइगी कनो सिदा हाइतारे सिदा लाफु होवे सिमनो खंगलागा लाइसंगने नों संगलागा खै कनो होवे लाफु अदु लाफु होवदो 시기 무슨지입니다. 망이다. 시기 사이드 어디니? 라푸란 자로 와이다. 농담 붕 따라마트 막카이 와이다래. 라푸란 무자빠네. 사고버기. 닝어 사고버기 코시다 고버기 아이다. 이치 선신 고버기. 닝어 사고버이다. 농아이 공범제. 좀 닝상 어디 농아이 되고 못까지 모래 가잖아 모래. 시티 que te aman atrás 시티 de su mole mote al día de tu como se coge que cara que ne hata sina sadisa ni 시티 de namo politin 시대기 상가가 오늘 불안 자리도 시대 상가가 불안 자리네 이범제 이렇게 라이브다 양농아가 어디 어디에 아주 저 콜레스 담바이다 먹다 라이브네 람비자 소나칸데 셋바디 아래도 손 잘라라기 진짜 보장하게 아이기 까와는 딱 잘라게 되게 람비자 좀 비행지가 아이디 콜레이 잘하지 그래도 야고 아도 애기 비디오세 미 얌디 영버 이행데도 카카 양 아마 미 mga tara yengboda koi subscribe tobiramo makha tana video thagasaba do interest laina ba amjara ki makha tabado matam yo ngai tuition ge satpaje shani roi loi ba ta ngai da ma shashi 거기 이몽 가는 거야 왜 먹네 이몽 거야서 뭐 산이로 뭐 봐야지 뭐 샷나비네 근데 이게 거기 이몽지 가는 거야 봐 아또 여기 되더니 그노 트랙터 시대 컴파사이 담만이 그 이몽 거야 돼 뭐 이제 거기 가락시드네 거 पाखन नौन खल्लागने मोइ लैरिस मोइगी खलै जारै जगो लैता लैत्रगा दिस माने लैरिस अदु उपाय लैत्रगाना कोइ लंबी सोरो अपान तुम्ब सिन ai lai je ai bong phong khang de ko ai bong ngao ti mo le ai ko cha cha tu ni ji ai mo phong khang de smile so smile loi na dus san ni loi le na dus bi na song le de ni ko 하나 강내 시심 잘 람비로 람브라죠. 아이디 람비제 까리 강지. 양간 문ung 하자라 짜는 거디 오이트리죠. 람비제 한잘라고 말해. 강대 방께 잘라 방따 따봐야 되나. 이제 그 윰따래. 윰 따라지. 좀 잘라 람비래랍니다. 아이주 강대 뭐시 람비지. 거기 아이는 레제 해봐 와네. 아이주 노모도 수많은 것이 살로 돼요. 그래서 비디오 넘버기 아마 안 됐을래. 이행이지. 많이 되게 또 뭐시기 수많은 이루어져 싸우던
ꯃꯐꯝꯁꯤꯗ ꯏꯔꯣꯏꯁꯦ ꯊꯝꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯃ ꯎꯠꯂꯛꯀꯦ ꯏꯪꯊꯝꯊꯥ ꯁꯤꯖꯤꯟꯅꯕ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯊꯥꯏꯅ ꯇꯧꯅꯔꯝꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯁꯨꯃꯥꯏꯅ ꯀꯪꯍꯜꯂ ꯊꯝꯕꯁꯦ ꯑꯩꯈꯣꯏ ꯃꯩ ꯊꯥꯅꯕ ꯁꯤꯗꯤ ꯌꯥꯝ ꯇꯧꯋꯦ ꯐꯖꯅ ꯇꯧꯋꯦ ꯁ꯭ꯋꯥꯏꯗ ꯂꯝꯕꯤ ꯀꯥꯎꯈ꯭ꯔꯦ ꯂꯝꯕꯤ ꯃꯥꯡꯉꯦ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯦꯀꯣ ꯂꯝꯕꯤ ꯍꯧꯖꯤꯛ ꯊꯤꯔꯤ ꯑꯩ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯉꯁꯥꯏ ꯑꯩꯅ ꯁ꯭ꯇ꯭ꯔꯦꯠꯇ ꯆꯠꯈꯤ ꯂꯝꯕꯤꯗꯣ ꯑꯩꯅ ꯉꯁꯥꯏ ꯆꯠꯂꯤ ꯁꯣꯅꯥꯀꯟ ꯆꯠꯈꯤꯕꯅꯦꯕ ꯍꯜꯂꯛꯑꯦ ꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯆꯠꯂꯒꯦ ꯃꯣꯏ ꯁꯥꯏꯀꯜ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤ ꯐꯖꯅ ꯁꯤꯟꯅꯔꯤ ꯁ꯭ꯋꯥꯏꯁꯦ ꯄꯤ ꯖꯤ ꯐꯖꯅ ꯁꯥꯒꯠꯅꯔꯦ ꯍꯥꯏꯗꯤ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯀꯣꯂꯦꯖ 2 ꯂꯩꯌꯦꯕ ꯑꯗꯨꯅ ꯄꯤ ꯖꯤꯁꯦ ꯐꯖꯅ ꯁꯥꯒꯠꯂꯦ ꯁꯤ ꯌꯦꯡꯉꯨ ꯗ꯭ꯔꯦꯟꯒꯁꯦ ꯌꯦꯡꯉꯨ ꯇꯨꯀꯠꯆꯔꯦ ꯗ꯭ꯔꯦꯅꯦꯖꯀꯁꯦ ꯇꯔꯥꯒꯁꯦ ꯁꯤꯒ ꯇꯠꯂꯒ ꯀꯦꯜꯂꯛꯑꯗꯤ ꯃꯤꯁꯦ ꯄꯨꯔꯥ ꯕ꯭ꯔꯦꯛ ꯗꯥꯟꯁ ꯅꯤꯒ ꯇꯧꯔꯒ ꯂꯣꯏꯗꯣꯏꯖꯥꯠꯅꯤ ꯃꯁꯤꯒꯤ ꯇꯔꯥꯁꯤꯅ ꯇꯠꯂꯒ ꯀꯣꯛꯇꯒ ꯇꯔꯥꯗꯤ ꯕꯦꯔꯥꯅꯤ ꯌꯥꯝ ꯒꯜꯂꯤꯅꯤ ꯌꯦꯡꯉꯨ ꯁꯤꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯒꯥꯎꯗ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈꯨꯡꯒꯪꯒ ꯁ꯭ꯋꯥꯏꯒꯤ ꯈꯨꯡꯒꯪꯒ ꯌꯥꯝ ꯊꯤ ꯈꯦꯠꯅꯒꯦꯗꯤ ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩ ꯀꯥ ꯌꯧꯔꯀꯥꯟꯗ ꯑꯩꯒꯤ ꯔꯨꯐꯇꯣꯞꯇꯒꯤ ꯎꯠꯂꯛꯀꯦꯕ ꯑꯩꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯀꯟꯅ ꯁꯥꯒꯠꯅꯔꯤ ꯅꯝꯊꯤ ꯁꯟꯅꯤꯔꯣꯏ ꯃꯅꯝꯁꯤꯗꯤ ꯃꯣꯏ ꯁ꯭ꯋꯥꯏ ꯁꯟꯅꯤꯔꯣꯏ ꯃꯅꯝꯁꯤꯗꯤ ꯊꯤ ꯅꯝꯊꯤ ꯃꯣꯏꯒꯤ ꯀꯜꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯆꯞ ꯃꯥꯟꯅꯩ ꯁꯨꯃꯥꯏꯅ ꯁꯟꯅꯤꯔꯣꯏ ꯂꯣꯏꯕꯁꯦ ꯃꯣꯏꯒꯤ ꯁꯟꯅꯤꯔꯣꯏ ꯂꯣꯏꯕ ꯑꯗꯒꯤ ꯂꯧꯎ ꯁꯤꯡꯎꯕ ꯁꯤ ꯃꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯕꯗꯣ ꯍꯤꯡꯅꯕꯒꯤ ꯃꯆꯥꯛꯇꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯝꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯀꯣ ꯃꯥꯡꯍꯜꯂꯒ ꯑꯁꯤꯗ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯁ ꯆꯠꯂꯛꯄ ꯁ꯭ꯋꯥꯏꯗ ꯁꯨꯃꯥꯏꯅ ꯂꯥꯏꯁꯪ ꯑꯃꯗꯤ ꯂꯣꯏ ꯊꯝꯅꯩ ꯑꯩ ꯂꯩꯐꯝ ꯌꯧꯗꯧꯔꯦ ꯌꯥꯝ ꯃꯣꯠꯂꯦꯀꯣ ꯂꯩꯔꯤꯁꯦ ꯌꯦꯡꯉꯨ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯃꯦꯟ ꯔꯣꯗ ꯂꯣꯝꯗꯒꯤ ꯊꯥꯗꯔꯛꯑꯒ ꯁꯤ ꯂꯣꯏ ꯆꯦꯟꯊꯔꯛꯏ ꯑꯩ ꯀꯥ ꯌꯧꯗꯧꯔꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯊꯝꯃꯤ ꯃꯌꯥꯝꯁꯤ ꯆꯦꯛꯅ ꯁꯥꯔꯒ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯑꯁ ꯌꯥꯝ ꯃꯣꯠꯂꯦ ꯃꯐꯝꯁꯦ ꯅꯝꯊꯤꯕꯁꯨ ꯐꯖꯅ ꯅꯝꯊꯤ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯂꯩꯅꯩ ꯁꯤꯅ ꯈꯔ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯈꯔ ꯅꯥꯟꯕ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯁꯨꯃꯥꯏꯅ ꯂꯩꯅꯗꯣꯏꯅꯤ ꯁꯤꯒꯤꯁꯦ ꯁꯟꯊꯤ ꯐꯖꯅ ꯅꯝꯃꯤꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯂꯩꯐꯝꯅꯤ ꯁꯤꯒꯤ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯁꯤ ꯑꯩꯈꯣꯏ ꯂꯩꯐꯝꯅꯦ ꯌꯥꯝ ꯅꯝꯊꯤ ꯊꯪꯅꯕꯒꯤ ꯌꯨꯝꯁꯤꯗꯤ ꯃꯊꯛꯀꯤ ꯔꯨꯐꯇꯣꯞꯇꯒꯤ ꯎꯠꯂꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯅ ꯂꯩꯕ ꯔꯦꯟ ꯑꯁꯤꯒꯤ ꯔꯨꯐꯇꯣꯞꯇ ꯂꯩꯕꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 3:40 ꯁꯨꯃꯥꯏꯅ ꯆꯠꯂꯦ ꯅꯨꯃꯤꯠꯁꯦ ꯆꯪꯕꯗ ꯉꯥꯏꯔꯤꯀꯣ ꯃꯝꯗ꯭ꯔꯤ ꯄꯨꯡ 8 ꯇꯥꯔꯛꯀꯗꯧꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯃꯇꯝꯁꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯒꯤ ꯂꯩꯕꯒꯤ ꯂꯤꯕꯤꯡ ꯁ꯭ꯇꯥꯏꯜ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯔꯨꯐꯇꯣꯞ ꯃꯊꯛꯇꯒꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏꯀꯣ
ꯁꯨꯃꯥꯏꯅꯗꯤ ꯂꯣꯏ ꯂꯩꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗ ꯎꯔꯤꯕ ꯃꯌꯥꯝꯗꯣ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯐꯟ ꯆꯣꯡꯉ ꯆꯠꯇꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯂꯩꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯁꯜꯂꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯃꯊꯪꯗ ꯁꯨꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯇꯧꯕꯗ ꯈꯪꯅꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯁꯨꯝ ꯚ꯭ꯌꯨꯁꯨ ꯌꯥꯝ ꯀꯟꯅ ꯌꯦꯡꯕ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯍꯥꯟꯕ ꯌꯥꯝ ꯅꯧꯅ ꯁꯦꯝꯃꯒ ꯊꯥꯒꯠꯄ ꯑꯣꯏꯕꯅꯤꯅ ꯚ꯭ꯌꯨꯁꯨ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯌꯦꯡꯉꯤꯕ ꯈꯔꯗꯨꯃꯗꯤ ꯃꯌꯥꯝꯅ ꯈꯔ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯨꯝ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯂꯩ ꯀꯣꯂꯦꯖ ꯇꯝꯕ ꯃꯤꯅ ꯀꯃꯥꯏꯅ ꯂꯩ ꯏꯟꯗꯤꯌꯥꯒꯤ ꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯞꯗꯦꯠ ꯈꯪꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ